ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯣ ꯏꯟꯗꯤꯌꯥꯒꯤ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤꯅꯦ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯣꯁꯦ ꯂꯩ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯂꯣꯁꯦ ꯂꯩꯖꯔꯤꯑꯕ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯉꯤꯁꯦ PDA ꯀꯣ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯗꯤꯇꯦꯟꯁꯟ ꯑꯦꯛ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯗꯤꯇꯦꯟꯁꯟ ꯑꯦꯛꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯃꯃꯥꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯃꯃꯥꯡꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯅꯅꯦ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯦ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯔꯤꯕꯁꯤꯒꯤ PDAꯁꯦ ꯃꯣꯏꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯗꯤꯇꯦꯟꯁꯟ ꯍꯥꯏꯕꯅꯦꯕ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯗꯤꯇꯦꯟꯁꯟ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯥꯏꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯇ ꯑꯥꯎꯠꯀ꯭ꯔꯥꯏꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯄꯕ꯭ꯂꯤꯛꯇ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯐꯥꯖꯤꯜꯂꯒ ꯏꯔꯥꯡꯗꯣ ꯅꯝꯊꯍꯟꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯀꯣ ꯕ꯭ꯔꯤꯇꯤꯁꯈꯩꯅ ꯑꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯃꯇꯨꯡꯁꯤꯗ 1958 ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯃꯇꯨꯡꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯄꯥꯔꯇꯤꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯍꯥꯏꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗ ꯄꯥꯔꯇꯤꯁꯟ ꯇꯧꯔꯦ ꯑꯗ ꯀꯩꯗꯧꯔꯦ ꯀꯝꯃꯨꯅꯦꯜ ꯔꯥꯏꯠ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕꯀꯣ ꯍꯤꯟꯗꯨꯒ ꯃꯨꯁꯂꯤꯝꯒ ꯍꯥꯠꯅꯕ ꯑꯗꯒꯤ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯇꯝꯗꯨꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁꯔꯗꯥꯔ ꯕꯜꯂꯚꯚꯥꯏ ꯄꯇꯦꯜꯁꯦ ꯃꯥꯅ ꯁꯤꯒꯤ ꯕꯤꯜꯁꯦ ꯄꯨꯈꯠꯂꯦ ꯑꯗꯨꯒ ꯄꯥꯁ ꯇꯧꯔꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯕꯤꯜꯁꯦ 1950 1969 ꯐꯥꯎ ꯆꯠꯅꯩꯌꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯕꯤꯜꯁꯦ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯁꯟꯁꯦꯠ ꯀ꯭ꯂꯣꯖ ꯍꯥꯏꯔꯁꯨ ꯈꯪꯅꯩꯌꯦꯕ ꯀꯣ ꯃꯊꯪꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯦꯁꯟꯈꯩꯁꯦ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯦ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯏꯔꯤꯁꯦ ꯎꯗꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯠꯁꯦ ꯃꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯝ ꯑꯣꯏꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯈꯠꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯈꯠꯄꯗꯣ ꯌꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯇꯧꯗꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯑꯩ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯒ ꯀ꯭ꯋꯥꯟꯇꯤꯇꯤꯗ ꯌꯧꯗ꯭ꯔꯒꯁꯨ ꯀ꯭ꯋꯥꯂꯤꯇꯤꯗ ꯌꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯒꯤ ꯁꯟꯁꯦꯠ ꯀ꯭ꯂꯣꯖꯁꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯄꯥꯔꯇꯤꯀꯨꯂꯔ ꯂꯣ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯇꯤꯀꯨꯂꯔ ꯕꯤꯜ ꯑꯃ ꯄꯥꯔꯇꯤꯀꯨꯂꯔ ꯂꯣꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯣꯕꯖꯦꯛꯇꯤꯞ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯃꯛꯄ ꯂꯣꯅꯦꯕ ꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯕꯖꯦꯛꯇꯤꯞꯇꯣ ꯐꯪꯉꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯂꯣꯁꯦ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯞꯁ ꯑꯣꯏꯖꯈ꯭ꯔꯅꯦꯕ ꯀꯣ ꯍꯥꯏꯗꯤ ꯄꯥꯔꯂꯥꯃꯦꯟꯠꯅ ꯑꯗꯨꯝ ꯂꯥꯞꯁ ꯑꯣꯏꯍꯟꯈꯤꯕ ꯌꯥꯔꯦꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯗꯤꯇꯦꯟꯁꯟ ꯑꯦꯛꯁꯦ ꯄꯥꯁ ꯇꯧꯕ ꯀꯥꯟꯁꯤꯗ ꯆꯍꯤꯁꯦ ꯃꯣꯏꯅ ꯑꯀꯛꯅꯕ ꯑꯃ ꯄꯤꯔꯝꯃꯅꯤꯀꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯍꯨꯝ ꯄꯤꯔꯝꯃꯦ ꯈꯜꯂꯁꯤ ꯑꯍꯨꯝ ꯂꯩꯔꯒ ꯔꯤꯅ꯭ꯌꯨ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯅꯤ ꯂꯩꯔꯒ ꯔꯤꯅ꯭ꯌꯨ ꯇꯧꯕꯒꯤ ꯍꯥꯏꯕ ꯄ꯭ꯔꯣꯕꯤꯖꯟ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯅꯦꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯒ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯀꯌꯥꯗ ꯂꯣꯏꯔꯦ 1969ꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯗꯤꯇꯦꯟꯁꯟ ꯑꯦꯛꯁꯦ ꯂꯥꯞꯁ ꯆꯠꯈ꯭ꯔꯦꯕ ꯀꯣ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯆꯠꯅꯈꯤꯗ꯭ꯔꯦꯕ ꯀꯩ ꯃꯔꯝ ꯑꯣꯏꯔꯒ ꯁꯟꯁꯦꯠ ꯀ꯭ꯂꯣꯖꯁꯦ ꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯁꯟꯁꯦꯠ ꯀ꯭ꯂꯣꯖꯇꯤꯀꯣ ꯑꯗꯒꯤ ꯁꯦꯀꯦꯟꯗ ꯑꯃꯨꯛ ꯄꯥꯁ ꯇꯧꯔꯦꯕ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯀꯣ ꯌꯥꯝ ꯀꯨꯏꯅ ꯒꯦꯞ ꯊꯝꯗ꯭ꯔꯦ 1969ꯗ ꯄꯥꯁ ꯃꯇꯝ ꯂꯣꯏꯈ꯭रे 70 ꯀꯥꯜꯂꯝꯃꯦ 1971ꯗꯒꯤꯅ 77 ꯐꯥꯎꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯗ ꯀꯥꯎꯕ ꯌꯥꯔꯣꯏꯗꯕ ꯍꯥꯏꯔꯒꯗꯤ 1976ꯗ ꯊꯣꯛꯈꯤꯕ 1975-76ꯗ ꯅꯦꯁꯅꯦꯜ ꯑꯦꯃꯔꯖꯦꯟꯁꯤꯁꯦ ꯀꯣ ꯅꯦꯁꯅꯦꯜ ꯑꯦꯃꯔꯖꯦꯟꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯇꯤꯛꯁꯅ ꯑꯗꯨꯝ ꯉꯥꯡꯅꯔꯒ ꯂꯩꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯌꯦꯡꯁꯦꯕ ꯁꯨꯝ ꯀꯥꯟꯗ ꯃꯦꯟꯇꯦꯅꯦꯟꯁ ꯑꯣꯐ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯑꯃꯨꯛ ꯁꯤꯗ ꯊꯝꯖꯜꯂꯦꯕ ꯀꯣ ꯃꯤꯁꯥ ꯍꯥꯏꯔꯤꯁꯦꯀꯣ ꯃꯦꯟꯇꯦꯅꯦꯟꯁ ꯑꯣꯐ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤ ꯃꯇꯝꯗ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯑꯦꯃꯔꯖꯦꯟꯁꯤ ꯊꯝꯈꯤꯕꯗꯣ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯊꯝꯈꯤꯕꯅꯦꯕꯀꯣ ꯃꯦꯟꯇꯦꯅꯦꯟꯁ ꯑꯣꯐ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ PDAꯒꯤꯅꯦ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯗꯤꯇꯦꯟꯁꯟ ꯑꯦꯛꯀꯤ मागी अयाम्ब मागी लो मयामजे सिदा हापचलेब को समना हारबदा मिसाजे मिसा मेंटेनेंस ऑफ इंटरनल सिक्योरिटी हाइब लो से मंगोन याव कंपोनेंट जिंगजे सिगी ममांग लेरमीबा PDA हाइरिजे मागी कंपोनेंट नो हाइब यारे को सिदा खरा हेलक पाइबु मागी मखादने मीजिंगजे मरम सुंग हाइदेबदने बिबो फकत लो यारे को अदगी सिना मरम मोरगा अदगी मु एमरजेंसी मतमदा को एमरजेंसी की मतम 1976 एमरजेंसी मतम सिदा खोइगी खोइगी ओपोजिशन कांगुजिंगजे ओपोजिशन कांगुजिंग अदगी मा खोइगी सिविल सोसाइटी मयाम जिंगजे गवर्नमेंट की अगेंस्ट बे वांग ngang पुखुदिमक्से मसी एक्स की मखादने फाजलेबो को
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯐꯝ ꯃꯤꯄꯨꯟ ꯇꯧꯔꯦ ꯄꯋꯥꯔꯁꯦ ꯂꯥꯟꯅ ꯂꯣꯏ ꯁꯤꯖꯤꯟꯅꯔꯦꯕ ꯑꯣꯊꯣꯔꯤꯇꯤꯅꯀꯣ ꯑꯗꯩ 1977ꯗ 1977ꯁꯤꯗ ꯁꯤꯗ ꯆꯦꯟꯖ ꯑꯅꯤꯈꯛꯇꯪ ꯂꯥꯛꯈꯤꯕ ꯑꯃꯅ 1977ꯁꯤꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯁꯔꯀꯥꯔꯁꯦ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯃꯥ ꯃꯥꯏꯊꯤꯔꯦ ꯀꯣ ꯁꯤꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯅꯟ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯃꯅ ꯁꯔꯀꯥꯔ ꯁꯦꯝꯃꯛꯇꯣꯏꯅꯤ ꯁꯤꯗꯀꯣ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯁꯤꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯑꯣꯐ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯕꯛ ꯂꯥꯎꯅ ꯃꯨꯠꯊꯠꯈ꯭ꯔꯦꯕ ꯀꯣ ꯑꯗꯩꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯀꯣꯟꯕꯗ ꯂꯥꯛꯇꯣꯏꯁꯦ ꯁꯤꯃꯤꯂꯔ ꯀ꯭ꯂꯣꯖ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯁꯤ ꯑꯅꯤꯁꯤꯗ ꯁꯤ ꯑꯅꯤꯁꯤ ꯑꯗꯨꯝ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯔꯕꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯀ꯭ꯂꯣꯖꯇꯣ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯁꯤꯗ ꯈꯔ ꯍꯦꯟꯖꯜꯂꯛꯄ ꯋꯥ ꯈꯛꯇꯅꯦꯕ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤꯁꯦ ꯑꯐꯁꯄꯥꯁꯤꯗꯤ ꯈꯔ ꯀꯃꯟ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯋꯥꯔ ꯑꯦꯛ 1958 ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯐꯁꯄꯥꯁꯦ ꯃꯊꯛꯇ ꯄꯤꯕ ꯄꯤ ꯗꯤ ꯑꯦ ꯑꯃꯁꯨꯡ ꯃꯤꯁꯥꯁꯦ ꯃꯣꯏꯕꯥꯅꯤꯒꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯕꯅꯦꯕꯀꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯐꯁꯄꯥꯁꯦ ꯀꯌꯥꯝ ꯁꯥꯊꯤꯒꯦꯁꯦ ꯃꯥꯁꯦ 1958ꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯦꯄꯔꯦꯇꯤꯁꯀꯤ ꯃꯨꯞꯃꯦꯟ ꯑꯃ ꯀꯟꯅ ꯇꯧꯔꯤꯑꯦꯕ ꯅꯥꯒꯥꯂꯦꯟꯗ ꯄꯜꯂꯔꯣꯏꯒꯦ ꯀꯩꯅꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯗꯤ ꯅꯥꯒꯥꯂꯦꯟꯗ ꯁꯦꯄꯔꯦꯇꯤꯁꯀꯤ ꯃꯨꯞꯃꯦꯟ ꯑꯃ ꯀꯟꯅ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯒꯥꯂꯦꯟꯒꯤ ꯒꯣꯔꯃꯦꯟ ꯅꯥꯒꯥꯂꯦꯟꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯄꯔꯦꯇꯤꯁ ꯃꯨꯞꯃꯦꯟꯗꯣ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇꯕꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯦꯛꯁꯦ ꯄꯥꯁ ꯇꯧꯁꯜꯂꯦꯕ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯑꯦꯛ ꯄꯥꯁ ꯇꯧꯈ꯭ꯔꯤꯁꯦ ꯅꯥꯒꯥꯂꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯄꯔꯦꯇꯤꯁ ꯃꯨꯞꯃꯦꯟꯗꯣ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯇꯧꯁꯜꯂꯛꯄꯅꯦꯕ ꯀꯣ ꯑꯗ ꯁꯤꯗ ꯀꯩ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯑꯐꯁꯄꯥꯒꯤ ꯁꯦꯛꯁꯟ 3ꯁꯦ ꯑꯐꯁꯄꯥꯒꯤ ꯁꯦꯛꯁꯟ 3ꯁꯦ ꯁꯤꯅꯦꯕ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯁꯤꯗ ꯀꯩ ꯍꯥꯏꯒꯦ ꯃꯇꯝꯗ ꯑꯐꯁꯄꯥꯒꯤ ꯁꯦꯛꯁꯟ 3ꯒꯤ ꯃꯈꯥꯗꯅꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟ ꯅꯠꯇꯦꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯐꯁꯄꯥꯒꯤ ꯁꯦꯛꯁꯟ 3Gꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯁ꯭ꯇꯦꯠꯁꯦ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯦꯔꯤꯌꯥꯁꯦꯀꯣ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯅ ꯂꯥꯎꯊꯣꯛꯄ ꯉꯝꯃꯦꯕ ꯀꯣ ꯁꯥꯊꯤꯀꯣ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯐꯁꯄꯥꯒꯤ ꯁꯦꯛꯁꯟ 3ꯗ ꯌꯥꯎꯔꯤꯕ ꯁꯦꯛꯁꯟ 3ꯁꯦ ꯁꯤꯖꯤꯟꯅꯔꯒ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯑꯦꯔꯤꯌꯥꯁꯤꯕꯨ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯅ ꯂꯥꯎꯊꯣꯛꯄ ꯉꯝꯃꯦꯕ ꯀꯣ ꯂꯧꯊꯣꯛꯄꯁꯨ ꯑꯗꯨꯝ ꯉꯝꯗꯣꯏꯅꯤꯀꯣ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯅ ꯍꯦꯛ ꯂꯥꯎꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯀꯣ ꯑꯥꯔꯝ ꯐꯣꯔꯁ ꯁꯦꯟꯇꯔꯗꯒꯤ ꯊꯥꯗꯔꯛꯑꯅꯤ ꯑꯥꯔꯝ ꯐꯣꯔꯁ ꯃꯌꯥꯝꯗꯨ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯁꯦ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯦꯕ ꯑꯗ ꯁꯤꯗ ꯑꯃ ꯍꯪꯗꯣꯏꯁꯦ ꯍꯥꯏꯔꯤꯕ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌా ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯇꯦꯠ ꯐꯣꯔꯁꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯔꯔꯣꯏꯗꯕ꯭ꯔꯥ ꯍꯪꯉꯛꯀꯅꯦꯕ ꯌꯥꯎꯅꯦꯕ ꯏꯁꯇꯦꯠꯀꯤ ꯐꯣꯔꯁ ꯁꯤꯗ ꯂꯩꯔꯅꯤ ꯑꯥꯔꯃꯤꯅ ꯁꯤꯗ ꯂꯩꯔꯅꯤꯀꯣ ꯄꯦꯔꯦꯜ ꯑꯣꯏꯅ ꯆꯠꯃꯤꯟꯅꯗꯣꯏꯅꯦꯕ ꯀꯣ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯅꯔ ꯆꯠꯃꯤꯟꯅꯕ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗ ꯁꯤꯗ ꯈꯔ ꯁꯥꯊꯤꯕ ꯀ꯭ꯂꯣꯖ ꯈꯔ ꯌꯥꯎꯋꯦ ꯀꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯟ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯃꯤꯁꯦ ꯐꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦꯄꯟꯁꯤꯡꯁꯦ ꯁꯤꯖ ꯇꯧꯁꯟꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯤꯁꯦ ꯑꯗꯨꯝ ꯑꯗꯒꯤ ꯃꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤ ꯃꯌꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯊꯤꯕ ꯍꯨꯝꯕ ꯇꯧꯕꯁꯦ ꯂꯣꯏꯅꯃꯛ ꯌꯥꯏꯑꯕ ꯀꯣ ꯆꯨꯝꯅꯒꯤ ꯀꯦꯁꯇꯗꯤ ꯆꯨꯝꯅꯒꯤ ꯀꯦꯁꯇꯗꯤ ꯄꯨꯂꯤꯁ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯃꯣꯏꯅ ꯊꯤꯕ ꯍꯨꯝꯕ ꯇꯧꯕ ꯌꯥꯗꯦ ꯃꯤ ꯐꯥꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯕꯨ ꯑꯐꯁꯄꯥꯒꯤ ꯃꯅꯨꯡꯗꯗꯤꯅꯦ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗꯗꯤꯅꯦ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯁꯤꯅꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯂꯣꯏ ꯌꯥꯏꯑꯕ ꯀꯣ ꯑꯗꯨꯅꯅꯦ ꯃꯥꯁꯦ ꯗ꯭ꯔꯥꯀꯣꯅꯤꯌꯟ ꯂꯣꯅꯦꯅꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯐꯁꯄꯥꯁꯦ ꯀꯩ ꯍꯥꯏꯕ ꯅꯥꯒꯥꯂꯦꯟꯒꯤ ꯁꯦꯄꯔꯦꯇꯤꯁ ꯃꯨꯞꯃꯦꯟꯁꯦ ꯁꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯂꯣꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯅꯣꯔꯠ ꯏꯁꯀꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯀꯣ ꯑꯗꯒꯤ ꯄꯟꯖꯥꯕ ꯑꯗꯩ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯖꯒꯥꯁꯤꯡꯁꯦ ꯁꯤꯗꯅꯦ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥꯅ ꯂꯥꯎꯊꯣꯛꯑꯒꯅꯦ ꯑꯐꯁꯄꯥꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯂꯥꯏꯔꯤꯑꯕꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯃ ꯂꯥꯛꯑꯦ ꯁꯦꯀꯦꯟ ꯑꯦꯟ ꯑꯦꯁꯁꯦ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯪꯐꯥꯗ ꯐꯥꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯟ ꯑꯦꯁ ꯑꯦꯁꯦ ꯑꯦꯟ ꯑꯦꯁ ꯑꯦꯁꯦ ꯑꯦꯟ ꯑꯦꯁ ꯑꯦꯁꯦ ꯅꯦꯁꯅꯦꯜ ꯁꯦꯀꯨꯔꯤꯇꯤ ꯑꯦꯛ ꯀꯣ 1980 ꯍꯧꯖꯤꯛꯐꯥꯎ ꯆꯠꯅꯔꯤ ꯃꯥꯗꯤ ꯀꯣ 1977ꯗ ꯃꯤꯁꯥꯁꯦ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ 1980ꯗ ꯅꯦꯁꯅꯦꯜ ꯁꯦꯀꯨꯔꯤꯇꯤ ꯑꯦꯛꯁꯦ ꯂꯥꯛꯑꯦꯕ ꯅꯦꯁꯅꯦꯜ ꯁꯦꯀꯨꯔꯤꯇꯤ ꯑꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯨ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ
ꯀꯩꯅꯣꯗ ꯂꯥꯛꯄꯅꯦ ꯄꯕ꯭ꯂꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯇꯤꯁ ꯃꯨꯚꯃꯦꯟ ꯃꯌꯥꯝ ꯂꯧꯔꯛꯄ ꯑꯗꯒꯤ ꯏꯔꯥꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯒꯣꯔꯃꯦꯟꯁꯤꯡꯁꯦ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯏꯔꯥꯡ ꯌꯥꯝ ꯇꯣꯏ ꯍꯧꯔꯛꯄꯁꯦ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯦ ꯁꯤꯁꯨ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯗꯤꯇꯦꯟꯁꯟ ꯑꯦꯛꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯃꯥꯁꯨ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯗꯤꯇꯦꯟꯁꯟ ꯃꯤꯁꯦ ꯗꯤꯇꯦꯟ ꯇꯧꯔꯒ ꯊꯝꯗꯣꯏꯅꯦꯕ ꯃꯥꯁꯨꯀꯣ ꯑꯗ ꯑꯦꯟ ꯑꯦꯁ ꯑꯦꯒꯤ ꯃꯈꯥꯗ ꯗꯤꯇꯦꯟ ꯇꯧꯔ ꯊꯝꯕꯁꯦ ꯃꯥꯁꯦ 12 months ꯊꯝꯒꯅꯦꯕ ꯀꯣ ꯊꯥ ꯆꯍꯤ ꯑꯃ ꯊꯝꯒꯅꯦꯕ ꯑꯗ ꯀꯔꯤꯒꯨꯝꯕ ꯒꯣꯔꯃꯦꯟꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯈꯨꯠꯇ ꯑꯍꯦꯟꯕ ꯄ꯭ꯔꯨꯞ ꯂꯥꯛꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯅꯕꯒ ꯊꯝꯕ ꯌꯥꯏꯑꯕꯀꯣ ꯃꯤ ꯑꯃꯁꯦ ꯁꯄꯣꯁ ꯑꯩꯁꯦ ꯒꯣꯔꯃꯦꯟꯅ ꯆꯤꯡꯅꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯃꯔꯝ ꯁꯨꯡꯄꯤ ꯄꯤꯗꯅ 12 months ꯅꯝꯁꯤꯜꯂ ꯊꯝꯗꯣꯏꯅꯦꯕ ꯖꯦꯜꯗ ꯀꯣ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯗꯤꯇꯦꯟꯁꯟꯒꯤ ꯑꯦꯟ ꯑꯦꯁ ꯑꯦꯒꯤ ꯃꯤꯡꯗ ꯑꯗ ꯁꯤꯒꯤ ꯑꯦꯛꯁꯦ ꯀꯌꯥꯝ ꯁꯥꯊꯤꯒꯦꯗꯅꯦꯀꯣ ꯑꯦꯅꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯦ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯔꯗꯔꯒꯤꯅꯤ ꯈꯪꯗꯦ ꯁꯤꯒꯤ ꯑꯦꯛꯁꯤꯗꯅꯦ ꯄꯥꯟꯁꯤꯜꯂꯒꯅꯦ ꯃꯤꯁꯦ ꯐꯥꯕ ꯌꯥꯏꯑꯕ ꯀꯣ ꯃꯤꯁꯦ ꯐꯥꯔꯅꯤ ꯅꯦꯁꯅꯦल ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔꯁꯦ ꯀꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔ ꯑꯣꯏꯅ ꯂꯧꯈꯠꯂꯒ ꯃꯤꯁꯦ ꯐꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯤꯁꯦ ꯐꯥꯔꯦꯗꯅ ꯃꯤꯁꯦ ꯐꯥ ꯇꯥꯔꯒꯗꯤ ꯕꯦꯁꯤꯛ ꯔꯥꯏꯠ ꯈꯩꯗꯤ ꯊꯝꯒꯗꯕꯅꯤꯗꯅ ꯑꯗꯣ ꯃꯥꯒꯤ ꯃꯈꯥꯗꯗꯤ ꯕꯦꯁꯤꯛ ꯔꯥꯏꯠꯁꯦ ꯑꯝꯇ ꯐꯪꯉꯔꯣꯏꯕ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯟꯕꯩꯗ ꯑꯃ ꯍꯥꯏꯔꯦꯀꯣ ꯑꯩ ꯐꯥ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯛꯅꯕ ꯑꯃꯗ ꯏꯟꯐꯣꯔꯝ ꯇꯧꯒꯗꯕꯅꯦꯅ ꯍꯥꯏꯕꯗꯣ ꯁꯤꯗꯤ ꯇꯧꯔꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯦꯟ ꯑꯦꯁ ꯑꯦꯒꯤ ꯃꯈꯥꯗ ꯐꯥ ꯇꯥꯔꯒꯗꯤ ꯈꯪꯕ ꯑꯩꯉꯣꯟꯗ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯝꯁꯦ ꯐꯪꯉꯔꯣꯏꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯨꯃꯤꯠ 5ꯗꯩꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯥꯁꯦ ꯑꯩꯁꯦ ꯃꯐꯝ ꯁꯨꯡꯈꯪ ꯈꯪꯅꯗꯕꯤꯗꯅꯦ ꯄꯥꯎ ꯀꯩꯝꯇ ꯄꯤꯗꯕꯤꯗ ꯖꯒꯥꯗ ꯑꯩ ꯂꯣꯠꯁꯤꯜꯂ ꯊꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯀꯣ ꯑꯗꯒꯤ ꯅꯦꯛꯁꯇ ꯕꯦꯁꯤक ꯔꯥꯏꯠꯁꯦ ꯃꯠꯈ꯭ꯔꯅꯦꯕ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯨ ꯂꯤꯒꯦꯜ ꯑꯦꯗꯀꯁꯦ ꯃꯥꯅ ꯃꯠꯈ꯭ꯔꯅꯦꯕꯀꯣ ꯊꯣꯟꯕ ꯌꯥꯔꯔꯣꯏꯕ ꯇꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯆꯠꯅꯔꯤꯀꯣ ꯑꯗꯒꯤ ꯃꯥ ꯈꯛꯇꯪꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯒꯤ 1985ꯇ ꯇꯥꯗꯥꯅ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯇꯦꯔꯣꯔꯤꯁ ꯑꯦꯟ ꯗꯤꯁꯔꯞꯇꯤꯞ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯦꯛ ꯑꯅꯀꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯦꯛꯁꯦ ꯁꯤꯁꯨ ꯑꯐꯁꯄꯥꯗꯧꯅ ꯀꯣ ꯍꯥꯏꯕꯗꯤ ꯑꯐꯁꯄꯥꯗꯧꯅ ꯃꯥꯁꯨ ꯇꯦꯔꯣꯔꯤꯁꯀꯤ ꯑꯦꯛ ꯃꯌꯥꯝꯁꯦ ꯀꯟꯇ꯭ꯔꯣल ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯃꯛꯈꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯄꯟꯖꯥꯕꯁꯤꯗꯀꯣ ꯄꯟꯖꯥꯕꯀꯤ ꯑꯦꯔꯤꯌꯥꯁꯤꯗ ꯇꯦꯔꯣꯔꯤꯁꯁꯦ ꯕꯣꯔꯗꯔꯁꯨ ꯑꯣꯏꯁꯟꯕꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯔꯣꯔꯤꯁ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯥꯗꯥꯁꯦ ꯄꯨꯁꯜꯂꯛꯈꯤꯕꯅꯦꯕ ꯑꯗꯨꯒ ꯇꯥꯗꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯋꯥꯔꯁꯦ ꯄꯤꯌꯦꯕ ꯀꯣ ꯄꯋꯥꯔꯁꯦ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅꯅꯦ ꯈꯪꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯄꯋꯥꯔ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯄꯤꯁꯜꯂꯦꯕ ꯀꯣ ꯑꯍꯦꯟꯕ ꯄꯋꯥꯔ ꯃꯌꯥꯝ ꯑꯃ ꯄꯤꯁꯜꯂꯦ ꯍꯥꯏꯕꯅꯦꯕ ꯁꯤ ꯌꯥꯇ꯭ꯔꯁꯦ ꯀꯌꯥꯝ ꯌꯥꯝ ꯁꯥꯊꯤꯒꯦꯗꯅꯦꯀꯣ ꯇꯥꯗꯥꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯗ ꯉꯥꯡ IPC CRPC ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯄ꯭ꯔꯣꯁꯤꯗꯤꯌꯔ ꯀꯣꯗꯁꯦ ꯃꯥꯅ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄ ꯉꯝꯃꯦꯕ ꯁꯤꯒꯤ ꯃꯈꯥꯗꯅꯦ CRPCꯁꯦ ꯑꯣꯟꯊꯣꯛꯄ ꯉꯝꯃꯦꯕ ꯀꯣ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯂꯨꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯃꯔꯨꯅꯦꯕꯁꯦ ꯁꯤ ꯃꯈꯥꯗꯅꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤ ꯃꯌꯥꯝꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯃꯁꯤꯒꯤ ꯃꯈꯥꯗꯅꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯃꯦꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯁꯨꯄ꯭ꯔꯤꯝꯅꯦꯕ ꯑꯣꯏꯔꯤꯁꯦ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯈꯥꯗꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯈꯠꯂꯛꯑꯕꯅꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯄꯨꯔꯥ ꯁꯨꯄ꯭ꯔꯤꯝ ꯑꯣꯏꯅ ꯄꯥꯟꯈꯠꯂꯛꯄꯅꯦꯕ ꯀꯣ ꯑꯗꯨ ꯁꯨꯄ꯭ꯔꯤꯝ ꯑꯣꯏꯅ ꯄꯥꯟꯈꯠꯂꯦ ꯑꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯄꯥꯟꯈꯠꯂꯦ ꯑꯗꯨꯒ ꯃꯥꯁꯦ ꯀꯌꯥꯐꯥꯎ ꯆꯠꯅꯔꯝꯃꯦ 1995ꯐꯥꯎ ꯆꯠꯅꯔꯝꯃꯦꯕ ꯁꯤꯗꯀꯣ ꯑꯗ ꯁꯤꯗ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯑꯣꯐꯦꯟꯁꯁꯦ ꯌꯥꯝ ꯍꯦꯟꯀꯠꯂꯦꯕ ꯀꯣ ꯄꯨꯂꯤꯁꯀꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯌꯥꯝꯅꯁꯨ ꯍꯦꯟꯀꯠꯂꯦꯕ ꯃꯔꯨꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯄꯋꯥꯔꯁꯦ ꯍꯦꯟꯀꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁꯀꯤ ꯄꯋꯥꯔꯅ ꯍꯦꯟꯀꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯐꯒꯥꯔꯗꯁꯤꯅ ꯍꯟꯊꯔꯛꯑꯦꯕ ꯀꯣ ꯀꯌꯥꯝ ꯌꯥꯝ ꯁꯥꯊꯤꯒꯦꯗꯅꯦ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯇꯥꯗꯥꯁꯤꯒꯤ ꯃꯈꯥꯗꯅꯦ ꯃꯤꯁꯦ ꯐꯥꯔꯦ ꯈꯜꯂꯁꯦꯕ ꯃꯤꯁꯦ ꯐꯥꯔꯛꯑꯦꯗꯅ ꯃꯥꯅ ꯄꯨꯂꯤꯁꯇ ꯀꯟꯐꯦꯁ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯀꯟꯐꯦꯁꯟꯗꯣ ꯑꯗꯨꯒꯤꯗꯣ ꯄ꯭ꯔꯨꯐ ꯑꯣꯏꯅꯅꯦ ꯉꯁꯥꯏꯒꯤ ꯀꯣꯔꯠꯇꯅꯦ ꯄꯨꯊꯣꯛꯄ ꯌꯥꯏꯑꯕ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯃꯔꯥꯜ ꯁꯤꯖꯕꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯅꯤꯌꯣꯝꯗꯗꯤ ꯌꯥꯗꯕꯅꯦꯕ ꯁꯤꯁꯦ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯇ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯇꯥꯗꯥꯁꯤꯒꯤ ꯃꯈꯥꯗꯗꯤꯅꯦ ꯏꯁꯥꯅ ꯀꯟꯐꯦꯁ ꯇꯧꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯀꯣꯔꯠꯇ ꯄ꯭ꯔꯨꯞ ꯑꯣꯏꯅ ꯄꯨꯊꯣꯛꯄꯁꯨ ꯌꯥꯏꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯇꯣꯔꯆꯔ ꯇꯧꯕ ꯑꯃ ꯍꯦꯟꯀꯠꯂꯦꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯐꯥꯔꯦ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯕ ꯑꯩꯁꯦ ꯐꯥꯔꯦꯕꯀꯣ ꯑꯩꯉꯣꯟꯗ ꯇꯣꯔꯆꯔꯁꯦ ꯑꯔꯣꯏꯕꯤ ꯇꯧꯔꯦꯕ ꯑꯗꯨꯒ ꯏꯔꯥꯁꯦ ꯅꯪ ꯁꯤ ꯅꯁꯥꯅ ꯌꯥꯖꯩ ꯍꯥꯏꯌꯣꯅ ꯍꯥꯏꯔꯦꯕ ꯀꯣ ꯑꯗꯨꯗꯤ ꯇꯣꯔꯆꯔ ꯑꯃ ꯀꯟꯅ ꯇꯧꯗ꯭ꯔꯥ ꯑꯩꯉꯣꯟꯗ
ꯑꯗꯨꯒꯨꯝꯕ ꯇꯣꯔꯆꯔ ꯑꯗꯒꯤ ꯃꯤꯐꯥ ꯃꯤꯄꯨꯟ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯀꯠꯂꯦꯕꯀꯣ ꯁꯤꯒꯤ ꯇꯦꯔꯣꯔꯤꯁ ꯑꯦꯟ ꯗꯤꯁꯇ꯭ꯔꯛꯇꯤꯞ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯦꯛꯁꯤꯒꯤ ꯃꯈꯥꯗꯀꯣ ꯑꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯕꯦꯁꯤꯛ ꯔꯥꯏꯠꯁꯦ ꯃꯠꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯠꯈ꯭ꯔꯦ ꯁꯤꯗꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯐꯒꯥꯔꯗꯁꯦ ꯂꯣꯏ ꯃꯠꯈ꯭ꯔꯦꯕ ꯂꯩꯇꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦꯕ ꯀꯣ ꯑꯗꯨꯕꯨ ꯃꯥꯁꯦ 1995ꯇ ꯃꯥꯁꯦ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯁꯟꯈ꯭ꯔꯦꯕ 1985ꯇꯅ 1995 ꯐꯥꯎꯗꯅꯦ ꯁꯤꯒꯤ ꯑꯦꯛꯀꯤ ꯃꯈꯥꯗꯅꯦ ꯐꯥꯔꯤꯕ ꯃꯤꯁꯦ ꯊꯥꯎꯖꯟꯁꯀꯤ ꯃꯊꯛꯇ ꯐꯥꯏꯌꯦꯕ ꯀꯣ ꯑꯗꯨꯒ ꯑꯃ ꯀꯥꯎꯍꯧꯔꯦ NSAꯒꯤ ꯃꯈꯥꯗꯅꯦ NSAꯒꯤ ꯃꯈꯥꯗ ꯉꯁꯤꯐꯥꯎꯗ ꯐꯥꯔꯤꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏꯕꯗꯤ NSAꯒꯤ ꯃꯈꯥꯗ ꯃꯤ ꯀꯌꯥ ꯐꯥꯔꯦ ꯍꯥꯏꯕꯁꯤꯒ ꯆꯞ ꯆꯥꯕ ꯔꯦꯀꯣꯔꯠꯁꯦ ꯏꯟꯗꯤꯌꯥꯗ ꯂꯩꯇꯦꯕ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯦꯀꯣꯔꯠ ꯕ꯭ꯌꯨꯔꯣꯅ ꯆꯍꯤ ꯐꯣꯡꯕ ꯔꯤꯄꯣꯔꯠꯇꯅꯦ ꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯌꯥꯎꯔꯛꯇꯦꯕ ꯀꯣ ꯑꯗꯒꯤ 1995ꯇ ꯂꯣꯏꯈ꯭रे ꯀꯩꯅꯣꯁꯦ TADAꯁꯦ ꯑꯃꯨꯛ ꯀꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯤꯒꯤ 1995ꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ 1999ꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯏꯟꯗꯤꯌꯟ ꯑꯦꯌꯔꯂꯥꯏꯟꯁꯀꯤ ꯐ꯭ꯂꯥꯏꯠ ꯑꯃ ꯍꯥꯏꯖꯦꯛ ꯇꯧꯈꯤꯕꯗꯀꯣ ꯀꯥꯟꯙꯥꯔ ꯍꯥꯏꯖꯦꯛ ꯑꯗꯒꯤ 9/11ꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯇ꯭ꯔꯦꯗ ꯁꯦꯟꯇꯔꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯒꯤ 2001ꯗꯅ ꯄꯥꯔꯂꯥꯃꯦꯟꯇ ꯑꯦꯇꯦꯛ ꯇꯧꯔꯛꯄꯀꯣ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯇꯨꯡꯗꯅꯦ ꯑꯦꯛ ꯑꯃꯃꯨꯛ ꯂꯥꯛꯑꯦꯕ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯇꯦꯔꯣꯔꯤꯁ ꯑꯦꯛ ꯑꯃ ꯂꯥꯛꯑꯦꯕ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯇꯦꯔꯣꯔꯤꯁ ꯑꯦꯛꯁꯦ ꯃꯥꯒꯤ ꯃꯈꯥꯗꯅꯦ 180 days 6 months ꯃꯤꯁꯦ ꯗꯤꯇꯦꯟ ꯇꯧꯔ ꯊꯝꯕ ꯌꯥꯏꯑꯕ ꯀꯣ ꯑꯗ ꯁꯤꯒꯤꯅꯦ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯒꯤ ꯇꯦꯔꯣꯔꯤꯁ ꯑꯦꯟ ꯗꯤꯁꯇ꯭ꯔꯞꯇꯤভ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯦꯛꯁꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯁꯦꯝ ꯑꯣꯕꯖꯦꯛꯇꯤꯞꯁꯦ ꯁꯤꯗ ꯁꯦꯝꯃꯛꯄꯅꯦꯕ ꯀꯣ ꯑꯣꯡꯂꯤ ꯃꯃꯤꯡ ꯈꯛꯇꯪꯅꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯈꯛꯇꯪꯅꯦ ꯆꯦꯟꯖ ꯇꯧꯔꯛꯄꯩ ꯋꯥꯅꯦꯕ ꯀꯣ ꯍꯥꯟꯅ ꯃꯃꯥꯡ ꯌꯥꯎꯈꯤꯕ ꯃꯥꯒꯤ ꯀꯝꯄꯣꯅꯦꯟ ꯃꯥꯒꯤ ꯑꯣꯕꯖꯦꯛꯇꯤꯞ ꯀꯩꯅꯣꯁꯦ ꯂꯣꯏꯅꯃꯛꯁꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯣꯇꯥꯁꯤꯗ ꯌꯥꯎꯔ ꯂꯥꯛꯑꯦꯕ ꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ರೆ ꯃꯣꯏꯁꯦ ꯁꯟꯁꯦꯠ ꯀ꯭ꯂꯣꯖꯅꯦ ꯍꯥꯏꯕꯗꯣ ꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ 2001ꯗ ꯄꯥꯁ ꯇꯧꯈꯤꯕ ꯂꯣꯁꯦ ꯆꯍꯤ 3 ꯂꯩꯔꯒ 2014ꯗ ꯃꯥꯁꯦ ꯂꯥꯞꯁꯦꯁ ꯑꯣꯏꯍꯟꯈ꯭ꯔꯦꯕ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯦꯛ ꯑꯅꯤꯁꯤꯃ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯣ ꯁꯤ ꯑꯅꯤꯁꯤꯃ ꯂꯩꯇ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛ ꯁꯤꯒꯤ ꯄꯣꯇꯥꯒꯤ ꯃꯈꯥꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯣꯂꯤꯋꯨꯗꯀꯤ ꯀꯩꯅꯣꯗꯣ ꯃꯨꯟꯅꯥ ꯚꯥꯏ MBBSꯇ ꯀꯨꯝꯕ ꯅꯨꯄꯥꯗꯣ ꯃꯥꯁꯦ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯄꯣꯇꯥꯒꯤ ꯃꯈꯥꯗ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯅꯦꯕ ꯃꯥꯁꯦ ꯀꯣ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯛꯁꯦ ꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯃꯈꯥꯗ ꯑꯃꯁꯨ ꯂꯩꯔꯤ NIA ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯤቭ ꯑꯦꯖꯦꯟꯁꯤ NIA ꯑꯗꯨꯒ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ UAPA ꯀꯣ ꯁꯤ ꯑꯅꯤꯁꯤꯃ ꯂꯩꯔꯤ ꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯄꯥꯔꯠ 2 ꯑꯃ ꯂꯥꯛꯀꯦꯕ ꯍꯥꯏꯕꯁꯤꯅ ꯈꯔ ꯆꯥꯎꯊꯣꯛꯈ꯭ꯔꯦꯕ ꯈꯔ ꯚꯥꯁ ꯑꯣꯏꯔꯦꯕ ꯑꯗꯒꯤ ꯁꯤꯅꯤꯁꯨ ꯌꯥꯝ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯣꯏꯌꯦꯕ ꯁꯤꯒꯤ UAPAꯁꯤꯒ ꯐꯁꯄꯥꯁꯤꯒ ꯃꯣꯏꯕꯥꯅꯤꯁꯦ ꯗ꯭ꯔꯥꯀꯣꯅꯤꯌꯟ ꯂꯣꯒ ꯇꯥꯏꯞꯇ ꯂꯩꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯄꯋꯥꯔ ꯌꯥꯝ ꯄꯤꯁꯟꯈ꯭ꯔꯦ ꯄ꯭ꯂꯁ NIAꯁꯦ ꯁꯤꯗꯁꯨ ꯄꯋꯥꯔ ꯌꯥꯝ ꯄꯤꯁꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤꯅ ꯃꯊꯪ ꯄꯥꯔꯠ 2ꯗ ꯂꯥꯛꯀꯦ ꯑꯗꯨꯒ ꯄꯥꯔꯠ 1 ꯍꯧꯖꯤꯛꯀꯤ ꯐꯥꯎꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯗꯒꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯇꯥꯍꯟꯅꯤꯡꯉꯦꯕ ꯈꯪꯕ ꯃꯌꯥꯝ ꯇꯥꯍꯟꯅꯤꯡꯉꯦ ꯀꯥꯟꯅꯕꯗꯤ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯁꯦꯝꯗꯣꯛꯅꯤꯡꯕ ꯑꯩꯅ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯀꯟꯇꯦꯛ ꯏꯟꯐꯣ ꯄꯤꯌꯣꯅ ꯍꯥꯏꯔꯛꯄꯁꯨ ꯑꯩ ꯊꯦꯡꯅꯩ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯕꯤꯔꯛꯑꯣ ꯑꯩꯒꯤ ꯐꯦꯁꯕꯨꯛ IDꯗꯤ ꯀꯣꯔꯍꯧꯅꯋꯥꯏꯈꯣꯝꯅ ꯂꯩꯕꯅꯤ ꯑꯗ ꯑꯗꯨꯝ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯄꯤꯖꯔꯛꯀꯦ ꯅꯠꯇ꯭ꯔꯒꯅ ꯏꯃꯦꯜ ꯍꯥꯞꯆꯔꯛꯀꯦ ꯏꯃꯦꯜꯗ ꯑꯗꯨꯝ ꯃꯦꯜ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯃꯤ ꯌꯧꯒꯅꯤ ꯊꯦꯡꯛ ꯌꯨ